इमेज पादम येंगिरिब सिंबु आनबरु तंगवानोरामना तरामनोक सबलोइन खुरुमजरी नसिगी मरुब पावदा आइखोइना थमोइ सेंगना थबक तौबा यामना मरु ओइ मदुतदा लमदमसी साहुत मागेदा मांजिल थाबंग नंगनी हाइना चीफ मिनिस्टर एन बिरेन हाइक्रे मणिफा 2020 की मना ngasi लांथोखरे फिशरीज मिनिस्टर एस राजेना ngami सिंगदा कोरेकल बोर्ड कुनमाथोइ येंथोखरे हौजिक मपुर पाव ताबिदसी Lowmi Connect F Manual on Organic Agriculture and Organic Packages of Practices amadi organic ki anuba pothok sing ngasi Manipur Minister N Biren Singhana CM Secretary ta launch tawkhre loina Bolero Campers 7 amadi Ibada gi makhada puthokpa nursery item singsu yenthokre ngasi gi thormaduda Minister N Biren phonokibada Nilkuthida leiba food park ta packaging amadi masiga mari leinaba singidamakta thabak पैकेट पहौरे मसिना लंदम मसिदा पुथोकनिबा पोट सिंगु पैकेज तौबदा अचौबा कानबा अमा पीरगनी मखाताना दुना महागना हाई मियामगी दमक सरकार असिना याइफनबा थौरांग कया पैखतली मसिदा अइखोइना थबोइ सेंगना थबक तौबा अमा यामना मरु ओइ मदुतदा लंदम असे चाखुत माइकेदा मांगजिल थाबंग नंगनी हाइनसु चीफ मिनिस्टर मखाताना फोंदोके अपुंबगी पोरमा प्रोजेक्ट अमा कोइ तोजिनि कुथिगी इंडस्ट्रियल कॉम्प्लेक्स लाइक सागत होरोगनी पैकेट होरोगनी कंपोजिट पैकेटिंग करी लोइन याव मपान दिगी से पैकेट पुसलागा सिदा पोट हापदो नता सिदा दुम नमजरगा सेंजरगा सिदा तो वे आने नबी अगर पोसो पे तो पैकेट लगनी ऑलरेडी कोई सेंसन लेले करी से मसाबा जो होरे ना मैंने मैं तुंगे Thauna Manipur amadi Film Forum Manipur anina kusamnaduna Mapan Suba Manipur Film Award Manifa 2020 ki manangasi Kaksing da lanthokre Kaksing district ki Kaksing Phoswa Laikai da leiba Library and Information Center Kaksing i mipunsang na pangthokiba thoramaduna Ace Mangunjau President Film Forum Manipur N Navasandra Vice President Thauna amasong Y Nilsandra Festival Director na Mapan Suba Manifa 2020 ki thoram mapu singwaina saruk yakhe thoramduda Maipak Sanahal Zagoi Lifetime Mana 2020 na Ningombam Madhavi Herangoi Thong Imphal West ta Netai Rabot Laroi Lifetime Mana Sumang Lilada B Jugol Sandra Kasham Thong Khodam Lerekta Aduga Netai Rabot Lilaroi Lifetime Mana Sanimana Moinang Tim Dilmani Sagol Salam Lekai Khosinake Special Jury Award Manana Isadi Manini Film gi Amar Mangnumda Aduga Special Mention Award na Sarawi Roy Film gi Alwin Langkhamda Kusinakre Manifa 2020 ki Best Actor in Supporting Role Nupina and Rina Isadi Manini da Kusinakre Best Actor in Supporting Role Nupana Wanglin Thoiba Film Mamal Naidraba Thamuida Kusinakre Best Costume na Amal Luang Film Aikoi Sibu Kanano da Kusinakre Best Backup ki Manana Dabo Wangkhaimayu Film Aikoi Sibu Kanano da Kusinakre Best Lyrics na Aikoi Sibu Kanano Film gi Tam na Uriba Loibi Singsang Isai Mayek Ibagi Damak Ajit Yumnam na Phangkre Best Lyric Singer Nupi na Bangladesh ki Sana Tampa Film da Nuksikhreda Nuksibi Nangse gi Saisakhibi Roji Hisnam da Khusinakre Best Lyric Singer Nupa na Aikoi Sibu Kanano Film gi Tam na Uriba Loibi Singsang haina Sehuba Isai Adubu Saisakhiba Dipu Kununga Kusinakre Best Music Director na Aikoi Sibu Kanano Film gi A Gopeshwara Kusinakre Best Audiography na Pandam Ama Film gi Sananda Sarmada Kusinakre Best Background Score na Pandam Ama Film gi RK Birendrajit amasung Karnajit Laisamda Kusinakre Manifa 2020 gi oina Best Actor in Leading Role Nupi gi na Biju Ningombam Film ai actor nate amasung Hizam Bala Film Inama Anina Punna Pangminakre Best Actor in Leading Role Nupada A Gokul Film Inamada Kusinakre Best Direction na Aikoi Sibu Kanano Film Director Ajit Yumnam de Kusinakre
Best Art Director na Pandam ama film gi Irom John Meitei da khusina kre. Best Cinematography su Pandam ama film gi Dhan Luang da khusina kre. Best Editing na ai actor na te film gi L Mahendro Kams da khusina kre. Best Screenplay da Aikoi sibu kanano film gi Ajit Yunam da khusina kre. Best Story na Aikoi sibu kanano film gi Nabakumar Nongui Kapam da khusina kre. Best Cinematographer na Inamma film gi Bebisa Salam da khusina kre. Manipur ki tribal dialect ki best feature film na Makan Mani Ramro da producer Ramro na producer amasung direction piba Sarawi Rai film da khusina kre. Best actor in tribal dialect film na Aboy Sote film Lungset Jaujam da khusina kre. Best actress in tribal dialect film na Angel Simra film Sarawi Rai da khusina kre. Mapan Suba Manipur Film Award Manifa 2020 ki Best Manipur Feature Film Burjendra Yumnam na puthokpa Ajit Yumnam direction piba Aikoi sibu kanano na phangkhre. Mapan Suba Manipur Film Award Manifa 2020 mana lathokpa ki thorom asigi mamang sahi 2020 ki March 22 da Kasing da pangtlorgani haina torombadagi malem gi oina pak sana sandrokliba mipainingai oirba COVID-19 na maram oirga India pumbada lockdown laikhibana thorom adu pangthokpa Yadadun Lakibani Aduga Kumja 2020 ki July Tag and Toida Kaksinda Pangtokpa Assembatram Amada online da Mana Panglagada Sing Maming Lautok Labatunda Nasi Mana Si Lantokivani Haina Festival Sigi Director Wadiba Aduga Mana Lantokki Thoramda Thoramapu in a Saru Yakiba Wai Nilisandana Pondoki Nasi Thorangi Ahoda Theatre Ramadi Film artist Wedambi Lake Hidrabi Saul Sem Danamanzi in Pamda Ikai kumna utpo ina Delhi Bamiam na minute ani lepna tumina lepki. Manipur da ihan hanbo ina ngami singna Coracle Board sinaba horgani ngasi Fisheries Minister Sorok Khaibam Rajena Kangla Geta Pangthok Patrom amada khangatlaba ngami singda Coracle Board kun ngamathoi yenthokre. Thomasi Manipur lenga ki miyeng makhada Valley District Fishermen Cooperative Federation Limited na pakhet pani hairi. Karnataka State Cooperative Fisheries Federation Limited ki chairman Dr. S. Maregora na Coracle Kunat Thoi asigi manungda tara amadi mateng oina pirakhibani. Coracle Board ase Manipur gumba state gumbada leiriba ngami singda yamna chanagadaba board makhal ama oigani hairiba board asina kg satre ke yankhai puba phawda tawbu ngami masina ngami singna nga machinjak thakun singbada hena kanaba oirgani. Lorena board asi fiber saba na arumba sang yamna nemi adumapu boat amada mioi manga dagi trade forward tongwa yai masina amusement park singbada tourist singna tonglaga akoi bagi phajaba yengbasu kanaba ama oigani haina minister Rajena phonokhi. Minister na hai boat ase lupa lising tra manga rom peri amuromda eco friendly oiba environment kanbada su asobu thorang lawani loinana Manipur ki lawi singi damakta hairiba mamal asidagi hanthana subsidized rate ta phangnanaba sarkar sina khoragani haina phongdokhi. Magna makhar tadana hai sarkar na paikhalakliba scheme sing ngabi singna niyom sumna sinaribra haibadu hakthengna yengsilagani amadi sarkar gi oiba nga farm gi lamsing kopsingba singsu survey tawduna makhoi mathakta thabak rakhatlagani loina direct benefit transfer gi kuthangda beneficiary singda makhoi gi saktung Pangannabasu Honorgan Haina Pondoki. Manipur Valley District Fishermen Cooperative Federation na Makhatana Singi Lam Singdasu Sakot Kongtang Kaya Pakatnava Thorang Tore Hainasu Minister na Pondoki. Kaksing ACG MLA Magnum Rameshwargi Mathakta Kaksing Municipal Council Councillor Singna Print Media Gi Kutangda Sirek Iba Maralasi Yaning De Miyamda Lan Hunbani Haina MLA Rameshwar na Pamusing Unava Amada Fongdorokli. Mount High Kaksing Municipal Council na Kaksing Market number 1 da nauna saba loirba dukan stall box kun lottery taunaba tauriba ase asengbadi hana mamangda councillors singna makhoi gi saruk sing kansinuna dukan khara kaktamak lottery taunaba thorang nambadagi asigumba aranba thong ase tahon bidanaba mahut department da wagat khibani hiram asigi matangda mahut department na council asigi mathakta inquiry ma Satakivani, inquiry of the Matung ina, Mount Ki director na, councillor Singda, Dukan Manga Makoygoina, reserve Toba Yaroi, Dukan Kunmak, Niam Kanganduna, Nauna Anuba process Toguna Lottery Toguni Haina, Hokiba,
January kunthada thokiba order amana khangalakibani adumoinamak nauna anuba applicant sing kauduna lottery pangthoknaba haikiba director gi order adubu indaduna Kaching Municipal Council na numit adumaktada mamangda dukan khargi lottery tawnaba thakiba ticket sing adu pangthokadaba lottery singda chanagani haiba yauna tang tarukta lottery pangthoknaba order amuk hanna thorkibani maramasina government gi order indaba asimak mahakna makhatana wakhatkibani government gi order ngakta asidamak tha asigi tang marida mahut department na lottery lab naba Kaching Municipal Council da notice sama tharaktuna khanglakibani numit adumaktada council asigi eo na lottery asi makhataba notification aba thokti phawba yethokle haina order thokibani lottery asi Kaching MLA na thingbanate lana process tabugi damak laigak ngamadi mahut department na thinglatpani haina nyamda mahang sendorokli COVID-19 license asina maram oiduna Myanmar government ki Tamu Town ki district administrator Mr. Kyo Win Una ngarang thopa order amagi matung ina Indo-Myanmar friendship Iron Bridge gate number 1 amadi gate number 2 ani asi February ki tang kun nipan phawa Myanmar side ki na hangkhiro hairi Marisuwa Khwarman Ima Kaithel Luki walking president Wahangmam Luang Leiman Haikre Khwarman Ima Kaithel ahumdi angak wafangna nanduna tile thakre Marisuwa Kaithel asidi sarkar na su miyeng amata sangidri sem sabsu losin bidri wafam masing asai until Marisuwa Kaithel temporary market ta paumising unabada mahana follow kibani mahana makhata aduna Kaithel asibu senjin sajin binaba Mahut Minister Henry da Haijar Budagi January 10 dagi sem saba hokibadu ngasi phawba sem saba losin bidri mai phawba sem bidri tika tawsing nasu ngasi ama wale hayeng nama wale haiduna macet tawdun leibadagi angako phangna watpana thale drenching sem bidri floor su tawbidri Ima Kaithel ahumda family basing asidi kilometer ama ani dagi lakpa singni ina khunma ngaktani mari subada family ba ima singdi Kasin Koya dagi laklaga jati makhal suna phamba apun bagi pangal sagat phamni lakliba thasigi tang tara gi ayuk pung 13 da Kaithel asigi award appa amadi sakhot thorangi matangda Kaithel ima singi oiba khana nerbi phama pangthodagani haiki lamdam asida laiba towan ba agro based horticulture poultry masung agriculture singba lam singda laumi simi singda sauna kanaba pigadaba yifa agro controller koba automatic machine ama ngasi machine adubu develop tawkiba khabo part 3 makha lekai da leiba M Rajesh Maitai gi yumda launch tawkhre yaifam mangal piba high tech group khabo na present toba automatic machine adu launch tawgi throm aduda khabo part 3 gram panchayat ki nominee pradhan Moyang Them Manglem Social scientist Dr. Dhanvi Laisram, Impact TV editor Raj Nongthongbam, Lauksa ki President Mutum Suramani Maitai, Lawyer for Human Network ki Executive Director Advocate Maistam Koro Hanba Luang, Entrepreneur Pratap Laimuzam Amadi KM Blooming Higher Secondary School Khabo ki Managing Director Roman Kumar Khunrakpam na President Member Singwaina Saruk Yaki. Khunrakpam Kendra ki MLA TH Lokeshwar Yumnam Khuno Awang lekai amadi makha lekai gi miyamna lekai asti sangba yaroi haina yumnam khuno gi miyamna mifama pangthok matungda firep dorga boycott tawkrei ngasi yumnam khuno puthiba background da yumnam khuno awang lekai amadi makha lekai da tariba yumnam sahumba yankhai rong manungda sani yankhai na saruk yaduna mifam phamro matung warep asi lokibani ngasi gi mifam adu student club yumnam khuno na sinno pangthok kibani mifam adu da aduga mari leinana student club yumnam khuno gi president ningthau bikram na pawmising na phongdok kibada Yumnam Khuno da Lisang Sinna Nungsi Chana Kunda Midanu Lak Liba Yumnam Khuno Ong Lekai Amadi Makha Lekai Asi Kendra Sigi MLA na Kanana Vasiliba Asi Laibak Tivani Thobo Asiga Mari Lainana Committee Tarung Sankriva Lining Thau Putiba Laikon Busu Miyam Tingile Yumnam Khuno Ong Lekai Amadi Makha Lekai Nangasi Mifam Pamduna Low Warep Asi Ngaptana MLA na Lekai Asi the Samak Patabadi Madugi Apapata Daita Masana Pugudamni Haiba Wapam Singh Tamlake Junior Social Scientist Hub Kaching Sinduna Mikhal Niyam Suna Pangthok Naba Sahi Sigi April Kuntra Phawa Chathagadaba campaign ngasi Sengrong Layambi gi Masaigon Kaching Sumak Lekai dagi cycle rally lam thabaga loina hodokre Southeastern Sporting Union Sesu gi Secretary Naurem Samelana hodokkiba campaign aduda Benamgol Pukrom na iba Mamal ani haina mingthonba Manipuri Forces Sereng amasu phongki campaign se Kaching Sumak Lekai Yosungam Parengda leiba social activist Naurem Taruni Devi na sponsor to bani
United Front Manipur की point kunga teret yauba common minimum program ngasi Manipur Press Club ta form kre thoram aduga mari leina United Front Manipur की chairman Sapam Samuang hai United Front Manipur की common minimum program asi Republican Party of India, Samata Party, Democratic Bharatiya Samaj Party amasung Viswa Shakti Party na punna semani United Front Manipur lakataba Manipur Vidhan Sabha gi mikhalda state asigi assembly constituency tarada mirep thadokani aduga lemhorba assembly constituency singdana United Front Manipur na support tawgani loina point kuntre yaw na phongliba common minimum program asi thabukta onthokani haike Federation of Government College Teachers Association Payokta ki President Dr. A. Pisang Haikre College Oja Singh ki tre suba UGC pay regulation isingani ga sumatra nipan sarkar cabinet na approve tawkhra sunga si phawa order thokpina leire tha si ki train thoi trahum roi da College Oja Singh mass casual lib lobagi wa khongjang changsi lagani wa pham singa si Manipur Press Club da pawbi singa unabda mahana phono khibani man makha tardana Oja Singh ki demand tha si ki ta tu phawda order topi drabadi mathangi numit tang trategi class boycott tawrgani amadi Chief Minister na Oja Singh ki problem solve tawna phonabda mateng pangbu loina maru oiba thorang lobu haike Oja Singh ki demand matam kuina sangsilakpa loina sarkar na assurance kya PB badagi hauja khongthang kya da handoktuna lakhibani cabinet na decision longduna approve tawkhraba te suba UGC pe hojik phawba PB dana Oja Singh ki khongjang aranba tahangadore haike Sewa Bharati National Medical Organization amadi Wangkhem Kendra ki social worker Karibam Jiban ahumna punna khusamnaduna nomagi oiba lemna language camp amangasi Sarangpat High School da pangthokre tongan ba specialist Dr. Kunnom na saruk yadna pangthokiba lemna language thoram aduga mari leinana warul peduna pawmisingda social worker Karibam Jiban hai campasi Bharat ki mafam singdasu pangthok kadoribani Leibak asigi nagrik khudingmak masa mau phana nada yektana thamsi haiba wakhalonda pangthokliba lemna language camp asida darkar leba hidak lakthak sing lemna phanganbata natana anoki darkar leba patients singda numit kunni gi manungda lemna anoksu pigani haiba wapam thamlakhi Germany masa Thomas Henrik Schmockel kauba sahi yankhai gi nipanom surba mioi asi haukiba sahi 2020 gi November thagi tang kunni thoi dagi mareda laktuna tha ani hena moregi electricity rest house the lady Germany masa se khong na tongan ba country taruk Germany Austria Hungary Romania Bulgaria Greece Turkey Lebanon Jordan Israel Palestine Georgia Armenia Iran Afghanistan India Nepal lebak sing khong satuna mahakna pamjari ba male masibu taru tanana thamba si gi pandam amaga loinana satpa khongsat ama oiri aikogi pawida Germany Thomas Henrik na phondokhibada mahak Myanmar sangnabagi lakpada Indo Myanmar border thingba sina sangba yadaduna moreda panduna lekpani hairi masida mahakna pamjari ba malem pumbabu tarana thamba asigi pandam amagi loinana more kaithel pharga chen liba khujai rok turelda amot akai sing asibu luna na thamnaba pamjabaga loinana haukiba numit kharnigi mamangdagi amot pa sengbagi thabak asi chathrakibani saisin kai sito riu karate do Manipur gi more branch na senduna ngasi more gi ima kondong laimbi haraubungda numitra ni sumna sathagadaba second state level saisin kal sito riu karate do residential coaching camp hangdokre ngasi hangdokpagi thorop numita M Thoiba president Maite Council more Basir Ahmed president Imphal East District Karate Association Riakat Ali, Head of Style, A. Gresham Meitei Coach More Branch, Amir Khan Coach Manipur, and Manipur Police Sports Department Saruk Yaki, Nasigi Coaching Camp Aduda Saranoi Humda Romna Saruk Yaki. Nonegi ADCSDO video Oiba Sheikh Abdul Hakim MCS ki mathakta Topulda attack sathakibagi thawomu yaringdam phonokuna Mara Lebasing Father Serak Pio Haiduna Lepalithena Sathakiba Wakat Kongjing gi saruk amu aina ngasisu Khetrigao SC gi manungsana leiba sabol lekai da miyam na wakat mifam sathakre sabol lekai youth development association na sinduna sathakiba ngasigi wakat mifam aduda miyam na Sheikh Abdul Hakim gi mathakta sathakiba attack terrorist ki thopongni tawkiba attack karamba lupnano athubada sengdo we want justice Sheikh Abdul Hakim gi maral karino haimen singbo placard sing paike SSBD Music College
Government Dance College amasung Zain Manipur Dance Academy galoinana amma amade kimarks na taliban demand sing lagliba February 13 2021 phawbagi manungda ayaba pidrabadi mathangi numit February 13 2021 dagi assembly da thomjin ba amade SSBD Music College gi February 9 2021 dagi hongdudariba annual examination thingjinba amade institution ahum gi demand phangni phawba akan makhong sing sangsilagani hainang asi palace compound da leiba SSBD Music College da Pawising Unavada Institute ahum gi joint student union gi spokesperson RK Lenin Sanana Phonokre 44 Yaithibi Kunau Lokwanda Ikang Khawduna Manipur Food Industries Corporation Limited na Mega Food Parks Sanabagi Sangsilakliba Khongjeng Asibu Lokol Asida Kundariba Miyamgi Apamba Oide Haina 44 Yaithibi Farmers and Land Owners Development Association ki President K.H. Roman Kumar na ngasi Pawising Unaba Amada Phonokre 44 Yaithibi Lokol Asida Kundariba Tongan ba Kangrup Singhi Mui Sing Amadi Lokol Asi gi Lobu Sing Loinana Lomi Sing na Saruk Yaduna Kwering Kulda Pangthok Kiba ngasi gi Pawising Unaba aduda Association ki President K.H. Roman na Makata na Phonokibada Lokol Asi Sports University Sanabani Haidon Loksin Kibani Hojik mafam asida Sports University sadre Sports Department na Lakol asigi lam acre 51.11 Manipur Food Industries Corporation Limited ta yonthoktuna mafam asida Mega Food Park ama sanaba khongjeng lakolakpa si laibak thibani mafam asigi miyamna yabangam loi karingba Manipur Food Industries Corporation Limited ta lam asi pikhiba thoklabadi lemhoriba sing lomui singda handok piu mafam asida Mega Food Park asi Sadaba yade hargadi law uba yadaba atop mafam lei maduda oina sabiu mafam bijage loinena aikoina lawkhiba sentham sing handoksage haiduna Manipur High Court ta appeal setuna leiringai ser asida lengakna police thajinuna toina police station da kohonba amade association gi president oirambabu phajinduna thamba se awangba thakta condemn tawi lengakna sports university sanabani haiduna loksin khibal lawfam sing asida atopa makhal amatagi project plan sing packet piganu lawfam oina adumak lehenbiu hojik mafam asida sports university sadrabanina hanagi labu singda masa masagi law sing makoi lawkiba senpham sing handok hanbiduna lawfam sing asi kanbiu haina lenga ki puning sing silakli 2016 da Department of Health na MTS ki pham lawnabagi thokhiba waiting list candidate sing High Court of Manipur nasu appointment pinanaba order thokrabasu ngasi phawba karigumba thabak amata pakhatana leibasei Manipur Minister na miyeng sangbiduna matam kuina waduna laklaba candidate singbu haiba thabak ase sahanbiu haina ngasi Manipur Press Club ta pangthokpa pawmising unabada waiting list candidate NG thoithoina phongdokhrei magna haiba thabak asigi matang dasu High Court na appointment pikhinaba order tawkhraba matung department ta aiba serol kaya Bisilabasu ngasi phawba pahum amata laktana leire manam masina hiram masida minister na miyeng sangbu haina phongdokhi BJP Wangkhem Mandal na sinduna mandal asigi mandal executive singi oiba sahi gi mifam ngasi Yarpok Universal College gi auditorium hall da pangthoktuna mandal asibu hena mapangal kalhunabagi damakta warip kya sulaukre thoram adu BJP Thobal district ki president Yumnam Kumarjit Wangkhem Mandal ki president L Sunil Kumar BJP Manipur Pradesh ki spokesperson Dr Nimaicha Luwang amade BJP Thobal district ki vice president L Japana Daista phamki party ki lusingba singi photo da lei katuna ikai khumnabaga loinana hodopagi thoram aduda political and economic resolution current issues amade tungi program singi lamda kupna khananaina baga loinana warep kya sulauki Amram dasu BJP Khabok Mandal Sinduna Mandal Sigi Sahi Oiba Mandal Executive Mifam Ngasi Samram Community Hoda Pangthokhrei Thormaduda Mandal President Tomba Kuman BJP Manipur Pradesh ki Vice President and Nimbus former Vice President TS Jadumani BJP Thawal District ki President Y Kumarjit Amade in charge BJP Khabok Mandal MD FM Slaudin na Athoiba Mithung Siwena Saruk Yaduna party ki lusingba singi photo da lei katnai kai khumnaba utuna Thormadu Hodokhi Thawal Moijing Languagin dagi sahi mari tha ani da ngairiba Ribas Khan gi misi asida senariba miyoi khuningmakta badwa tawbugi thorum amangasi Moijing idiga lampakta pangthokre Ittihadul Ulama Thawal Moijing sinduna pangthokiba thorum adura
रिवाज खान की मिसी असिदा हकथेंगन सेनबा अमसोंग नाकोइना सेनबा मियोय खुदिमक इस्लाम धर्म की मतुंग इना मटिक साबा सेरा मपुना पिनबे ओइसनु हाइना मरुबे सिंह अमदे मियाम ना मपुदा दुआ तौदुना हाइजके उत्तराखंड की समोल डिस्ट्रिक्ट की मनुंग सनबा जोशीमता उनमपा किंत्रकपि थौरक्ता यामद्र मियोय चाम यांखैरोम सिरमलगनि हाइना मिपाइनरी ngasi ayukta thokiba thodok aduna alkananda amasung dauli ganga toil singda isau thohale NTPC power plant thabak tawriba singbu sapagada phon singda hongdokpagi thabak kan sangsili assamda vote khomagi leidiba prime minister Narendra Modi na pau thaduna haikibada India na Uttarakhand galoina na lepli mi khudingmak asoyangam thoktana baleba asina prarthana tawri Uttarakhand gi chief minister Trivendra Singh Rawat na haikibada police army amasung ITBP gi team singna thodok aduna sohalaba pham singda leiba singi punsi kanana thabak tawri Rishi Ganga power project amasung railway line project amagi thabak full stream da suribani adu labor singi punsi kanbana hena maru oi GVK damda bhagirathi toil gi isel thingkhre alkanandagi wankhalakliba imai sensilakba yarnaba Rishikesh da leiba Birvadra Dam gi sing thedokre hairi Chief Minister Rawat na makhatana government na darkar oiba thabak sing locally miyamna tonga san thajibiganu haike hojik aroibada mori paw amur pijari aikhoina thamoi sengna thabak toba yamna maru oi madutada lamdamasi sahot mageida mangjin thabang namgani haina Chief Minister N Biren haikre Manipa 2020 gi mana ngasi lanthokre Fisheries Minister S Rajen Angami Singda Coracle Board Kunmathoi Yenthokre Nasigidi Porum Sadok Sawa Matang Sulejre Miamu Amukana Kurumjari